Imphal West Police Station amadi Lamphel Police Station gi personnel sing yauna BJYM Manipur amasung YADA gi apunba team amana thangmaiban gi tongan mafam sing da chathabada drive ta drug lalon ba mioi mari phagat pangam khre Taram no oksaring asi ayupung drama thoi MAMI TV News Update ARIBAM RESHMA na pijari Imphal West Police Station amadi Lamphel Police Station gi personnel sing yauna BJYM Manipur amasung YADA gi apunba team amana thangmaiban gi tongan mafam sing da chathabada drive ta drug sizinaba mioi amadi drug lalon ba mari phagat pangam khre Press yauna chathagiba drive adu ngarang numidang pung 13 khara helakpa adwaida thangmaiban hizam dewa leikai da leiba Salam Endrik chahi kunithoi apokpa Gyanendra kauba amagi yumda chathakibani Maduda heroin powder case taranithoi brown sugar hapagi ahang bottle ama phagat pangamki Endrik na haidorakpadagi thangmaiban laurung pure leikai da leiba yumna khalemba amasung mahaki manaw nupa Danis kauba amasu phagat pangamki Danis na haidorakpagi matung ina mahaki mayamba khelemba mamanaba sing makhoigi yumda yamna toina laklaga sana yunai amasung nisa zabagi thabak tawi yum adudagi WY chingnabagi bottle jolam tablet takhairaga sizinabagi khudam sangdam kaya amasu phangki tungda laikai asimak tada laiba yumnam sani apokpa brojendro kauba drug lauthok lausin tauraga atopa singda supply tauba mioi amasu phagat pangamki mioi asigi yumdagi su heroin number 4 kharasu phagat pangamki Makata na thangmaiban maisnam laikai dalaiba longjam lingjel chahi kunipan apokpa ibo yai masu police team aduna masing thingam draba brown sugar hapagi ahang bottle amadi brown sugar yauba vial chani henbaga loinana syringe amadi WY tablet kaya su phagatki drive aduga mari leinana BJYM Manipur gi president M Baris Sarmana hai Drive Assist Chief Minister N Biren gi meeting makhada chathariba war on drug campaign gi saruk ama oina BJYM Manipur gi volunteer YADA gi volunteer amadi police ka khusam naduna chathabani ngasi aikhoi gi khunai asi naha sing nisa gi ipak ta taduna leiriba asagi kalhaunaba wakhalon khongthang asi laukhatpani asiguma drive asi BJYM Manipur na ahing nungthil naidana makhata na chathakigani haina mahang makhata ki yam chawba khoi drug ki kem mo so khoi thuaiba phangjare masi tasengna hai taragadi khoi bharata janata yuva morcha gi di achauba mission namani khoi press media gi chinau singna yam mateng pangbi press media gi kangu loina na khoi changchen jarga masi drive se tawani amadi laikai gi leriba ahal lamban ha sing maibi mayam na su yang cooperation pibi khoi da amadi mayam gi coordinate tawjaraga hangasi adum achauba drive si changchen jabani adum masi gi drive si sida natan mafam matam naidan ahing nungdang khaidana mathang oina khoi masi changchen jagi ne haibase mayam da Manipur University da MA, MSc, MCom, MCA, MLIS, LLM amasung atai PG course ta tamnabagi entrance test matam ama leblaga pangthoklagani haina University asigi Registrar Professor W Chandrababu na notice ama thokre panbe abadi National Testing Agency NTA na lauduna Manipur University da PG tawningba mahairoi singi pangthokpa kamani University entrance test CUETE PG lising ani kunithoida Manipur gi mahairoi kaya mapalamda examination center pirakpadagi mahairoi singda nangliba awaba adu yengbiduna alternative arrangement ama sinnaba amadi CUETE gi asi Manipur University gi oina exam tobinaba mahairoi loop taruk MSU Desam MSF case AM एम्स अमदी सुगना तक्सिन बलाई खबनी महाइरोई लुप तरुकना थमकिबा वफम सिंह लेंगाकना लुमना लौदुना मणिपुर की महाइरोई सिंह मणिपुरदा एग्जामिनेशन थाबे यानबा थौसिलियालकपगिदमक चीफ मिनिस्टर एन बिरेन अमसुंग यूनियन मिनिस्टर ऑफ स्टेट एजुकेशन एंड एक्सटर्नल अफेयर्स डॉक्टर आर.के. रंजनबु महाइरोई लुप तरुकना थगतबा फोंदोरकली नियम कायन मरी मखोंग सेंगदना पुरकपा लुपा लाख अनि की सेनफम असम राइफल्स की ससात बटालियन न था सिगी तांग कुंथ्रादा मियोय अनीदगी फगतपा ngamle हाइरे हिरम असigi matangda असम राइफल्स की पाव अमना हाय IGAR साउथ की मीटिंग मखादा असम राइफल्स की ससात बटालियन की टीम अमना
कामजोम डिस्ट्रिक्ट की मनुंग चनबा आईसी खुल फ्रिस्किंग चेकिंग की थबक चथखे मदुदा मौलबाइलुम रोमदगी इम्फाल तमना मियोय अनि स्कॉर्पियो गाड़ी अमद लाखे गाड़ी अदु खमहलब मतुंग चेक तौबदा लुपा लाख कुनमंगा की सेनफम यौरंबा थेंगनखे सेनफम सिंह अदु करी मरम गिदमक पूरीबनो हाइबगी चप चाबा पाखुम पीबा ngamdabadagi मियोय अनि अदु सेनफम सिंह अदुगा कोनना फागतलब मतुंग मखा ताबा इन्वेस्टिगेशन गिदमक सासात पुलिस स्टेशन दा सिनखरे हाइना पाव असिन मखा तारकले नेशनल क्राइम रिकॉर्ड ब्यूरो NCRB ना पीबा रिपोर्ट अमगी मतुंग इना कुमजा लिसिंग अनि कुनमाथोइदा इंडिया की तोंगान तोंगान बे स्टेट सिंगदा थोखिबा क्राइम सिंगी चार्ज शीट मसिंग यामना थागतपा ngamdaba स्टेट सिंगी मनुंगदा मणिपुर न ख्वाइदगी मकोकता लैरे हाइरे NCRB ना पीबा रिपोर्ट असिन हाई मणिपुर द कुमजा लिसिंग अनि कुनमाथोइदा इंडियन पेनल कोड IPC अमसुंग स्पेशल एंड लोकल लॉस SLL गी मखादा अपुनबा क्राइम लिसिंग अहुम चनी मरी थोखे कोग्नेजाइबल क्राइम रेट ना चाम अमनी अदुबो इंडिया की स्टेट अमसुंग यूनियन टेरिटोरीज सिंगी मनुंगदा क्राइम सिंग असिगी चार्ज शीट थागतपगी चांग मणिपुर न चादा कुन दशमिक मरी खक्तमक ओइदुना ख्वाइदगी चार्ज शीट थागतपा ngamdaba स्टेट ओइरे COVID-19 की लेसेट असदगी ngakthoknaba asamba section thorang kharang ngang chatpinaba mami tv की maikaidagi ningsingjari madudi yumdagi hek chathokpaga face mask upiyu mi amaga gi marakta foot taruk ki arapa thambiyu mai mit khusa toina hamdok piyu amadi covid vaccine kapi yaraba sing suksoi soidana covid vaccine kapthoktuna leichet asdagi kannaba miam pun hodaminasi aroibada maroiba pau amuk hana इम्फाल वेस्ट पुलिस स्टेशन अमदी लम्फेल पुलिस स्टेशन की पर्सनल सिंह यावना BJYM मणिपुर अमसुंग YADA की अपुनबा टीम अमना थांगमैबन की तोंगान तोंगान मफम सिंगदा ड्राइव चथबदा ड्रग लालोनबा मियोय मरी फगतपा ngamkhre हौजिकी ओनदी मतंग असिदा ममी टीवी न्यूज अपडेट लोइसिनजरे मखा ताबा पाउगिदमक नुमिटिंग मुपुंग 12 की इंग्लिश न्यूज अपडेट मीडियम ताबियु Welcome you all to Lunako Residential School at Chanum, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. एडमिशन की खुदोंचाबा लेजरे इंडिया की मनुंदा ममिंग लेरबा इंस्टीट्यूट सिंगदा MBBS MD MS BDS तमनिंग सिंगीदमक नीट क्वालिफाइड ओइरबा छात्र सिंग लो पैकेज तंबगी खुदोंचाबा लेजरे अमदी इंजीनियरिंग तमनिंग छात्र सिंगी ओइना IILM यूनिवर्सिटी ग्रेटर नोएडा इन कोलैबोरेशन विद IBM दा तंबगी खुदोंचाबा लेरे नॉर्थ ईस्ट स्टूडेंट्स सिंगीदमक स्पेशल स्कॉलरशिप की खुदोंचाबा सु पिजरी 7005414830 नत्रगा 7310184494 नत्रगा 8787362480 अमसुंग 038529535527 अकुपा मरोल की दमक पिजरीबा नंबर असिदा ngasi कांटेक्ट तोबियो हौजिक लंदम असिदा वाकल मपुंग फाद्रिबा इंखलक्लिबा नहा कया अमदि मयाय काबा चिंजाकता इराकनदुना लेरि मसिदा तुमिन्ना लेदुना येंबगी महुत्ता अचुंबा लंबी पुरकनबा होतनबा मथौ ताय हारिबा सेंटर असिदा मेंटल हेल्थ डिसऑर्डर अमदि ड्रग एडिक्शन की ट्रीटमेंट तौजरी अदोमदोंगी इचाइनाव सिंसु मथौ तारबदी लिंगसिनबिरउ अदोंगिदमक्ता लेजरे याइपोक्पा रिहेबिलिटेशन एंड चाइल्ड केयर सेंटर क्वाकैथेल अखामलेका
Class 10-12 loiraba mahiroi singna Manipur da leina kari tamlaga afaba thabak fangba yabagi haibasi achoba wahang amani. Certified healthcare professional ama oiba yabagi khudung chaba leire. SN Institute of Paramedical Sciences and Skill Development da BSc amadi diploma gi course enroll tawbiu. Manipur University amadi Paramedical Council of India da affiliated tawraba institute amani. Matik chaba student da job placement gi khudung chaba amadi industry connections pizari. BSc in Medical Laboratory Technology, BSc in Radio Imaging Technology, Diploma in Medical Laboratory Technology, Diploma in Radio Imaging Technology, Diploma in Ophthalmic Technology, Diploma in Physiotherapy. Akupa marol gidamag nga sima call tawbirau, lengshin birau aikhoigi institute, Nongmaibung Purana Raspberry Imphal da. HIV haibasi lambi mari khakta da miyoy amadagi amada sindoi. HIV positive oiba mama mapadagi machada. Sakhangdaba miyoy singa kondom yaudana yuman mari thamba matamda HIV sandoi. Mi amaga yatum siren waiduna sizinabada HIV sandoi. Ana layeng da ikap matamda HIV test to da ikap labadi HIV sandoi. Chang naina amadi niyom chumna kondom sijanabana HIV dagi ngakthokpon. Sexual transmitted infection STI. Haibadi pinungi laina dagi sunga thopangami. Aduga angang pamdrabadi kondom sijinabiyo. HIV haiba virus asina mipung khudimagta sokhali. Masigi namkhai leite chahi laining kanglup natraga nupa nupi angang khaide. Masina mi amadagi amada mathang sandopangami. Aina domu sinari HIV test tongnabagidamata. Aina domu singnari kondom sijinabagidam. Aina dombu singnari nasabo HIV dai kanjanaba. HIV AIDS ki maramda hena kupa moron khangnabagi damak. It's toll-free number 1097 da phone tobi. English Hindi natraga Manipuri de wari saba yagani. Nako AIDS app su